ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯅꯤ ꯇꯨꯃꯤꯟꯅ ꯂꯣꯏ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯈꯪꯕꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯈꯪꯕꯅꯤ ꯍꯥꯏꯕꯗꯤ 99% ꯈꯪꯗ꯭ꯔꯁꯨ 1%ꯗꯤ ꯈꯪꯉꯤ ꯈꯪꯉꯒ ꯃꯣꯏꯅ ꯄꯥꯎꯁꯦ ꯁꯄꯣꯔꯠ ꯈꯤꯇꯪ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯐꯪꯉꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃ ꯂꯩꯔꯦ ꯆꯪꯉꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯏꯚꯔꯠ ꯇꯧꯍꯟꯈ꯭ꯔꯤꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯁꯄꯣꯔꯠ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯜꯂꯤꯉꯩ ꯄ꯭ꯔꯖꯥꯗ ꯃꯤꯠ ꯄꯥꯡꯍꯜꯂꯤꯉꯩ ꯈꯤꯇꯪ ꯉꯁꯤ 10% ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ खर सूम ज्ञान तारगा पुलप प्रजा मैम की सपोर्ट यावरगा सिगी पोट से मुथत पंगमगदबनी प्रजा मैम की हेक सपोर्ट यावद्रिङै अखोइना फना कन्न होनरसु ngasi ama phani drug yombana tara leireng khalo ama phagi bada percentage handabadi khatang khadane ama phagi bada ngang lega chahi chupa ma natar tha kharadi tumin amu leisan gini ko ade muk tumin am horkani aduna matam pumba akoina kupsen senarba akoigi si katangi ꯊꯕꯛ ꯁꯦ ꯗ꯭ꯔꯒ ꯈꯤꯇꯪꯒꯤ ꯃꯨꯊꯠꯄꯒꯤ ꯈꯛ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯥꯏꯔꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯦꯅꯤ ꯏꯔꯥꯡ ꯊꯣꯛꯄꯗ ꯗ꯭ꯔꯒ ꯐꯅ ꯂꯨꯃꯝꯃꯁꯨ ꯏꯔꯥꯡ ꯑꯃ ꯊꯣꯛꯄꯗ ꯑꯁꯣꯝꯒꯤ ꯏꯔꯥꯡꯗꯨꯅ ꯍꯦꯟꯅ ꯂꯨꯔꯛꯄꯅꯤꯅ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯇꯛꯂꯥꯎ ꯆꯪꯈꯤꯅꯤ ꯁꯣꯝꯒꯤ ꯄꯣꯠꯇꯨꯃꯨꯛ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯅꯤ ꯑꯃꯨꯛ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯄꯣꯠꯇꯨ ꯗꯦꯚꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯨꯂꯤꯁꯅ ꯂꯨꯃꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯔꯨꯠ ꯗꯥꯏꯚꯔꯠ ꯇꯧꯈꯤꯅꯤ ꯃꯣꯏꯒꯤ ꯋꯦ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤ ꯃꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯃꯑꯣꯡ ꯂꯣꯏ ꯍꯣꯡꯗꯣꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁꯦ ꯗ꯭ꯔꯒ ꯃꯨꯊꯠꯄ ꯈꯛꯇꯪ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯣꯏꯅꯃꯛ ꯃꯨꯊꯠꯄ ꯉꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯉꯁꯤ ꯇꯥꯔꯒꯦꯠꯁꯦ ꯐꯪꯗꯣꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯁꯣꯝꯗ ꯏꯔꯥꯡ ꯊꯣꯛ ꯇꯥꯔꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯣꯠꯇꯨꯅ ꯃꯔꯨ ꯑꯣꯏꯔꯛꯄꯅꯤꯅ ꯑꯁꯣꯝꯗ ꯗꯥꯏꯚꯔꯠ ꯇꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯣꯝꯒꯤ ꯄꯣꯠꯇꯣ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ पुलिस डिपार्टमेंट 100% डेडिकेशन पीदे हाइब नते पिजे अखोइसु अंगंबा थाक्तो होनजरी आइगी जु साइटगी नसाइ रियाजुदिना नहानदगी हारप खांदा अवेयरनेस प्रोग्राम सुम तवे आइगी साइटगी दि रेट चंगबदी चंगे अदु सक्सेसफुल ओइब ngamdabsina aina kari haiduino aigi achievement je karino aina haiduse aduna aigi ju kitang achievement rate changiba myam je successful oiba kitang amani yaw tardi awareness se koi police department thabak aigi mayam phalgi oina in lakpadagi rate changazu successful oiba hojik faudi yawdribanina aina aigi achievement si tawre habado kari hairuduno adugi achievement leitabai aina awareness program da silli kan tawdi haini adu sarok ai kitang action kitang tawgige aduga tawji haib kanda sir kaisu kaide adu akoi myam support tawduini aduna amdang sumaina awareness program tawraga praja myam gi support se phangduini khotuini amdang lakpiyo habadagi sumaina lakjabani ado koi department side gi karim tawdabdi nate intelligence loi collect tawraga lei adubu aina ngasai haijabado han adum irang phase ama hokre tronglawbi incident lae adu tronglawbi incident matunda kamaina manipurgi movement je kadom da chakhi adum situation je hongba naibni drug khatangi pot databnina kitang akoi dasu awaba ma thingnabase praja mayam na support tor tardi haidi sida si leira sir koi karam hai doctor roi natraga pautang pibiraga sida si leibani ha tardi akoina adugi thabak to kitang laitho le haibagwani koina koigi homework koigi thabak to praja mayam loina tawbiyo haibadi natte adubu praja mayam gi support to kitang leiragadi akoigi thabak se hena akoigi drug free society ma oibada changjalibo khongthang se amu hena chauna mai pakani haina sigi thambwa somse thamjage aduga loisalakbada aina ngasai amungana haijaba NDPS act na thingnibase even chaba mibo akoigi drug se chare phare konana pharbase akoigi quantity ahum thue small quantity habama commercial quantity habama small dagina commercial gi marakta leba group amako haidi gram khara lei specific magi drug ki makha pole drug haibase akoigi ganja ju drug makhal amani ko akoi ganja je akoi religious maite akoi hindu gi the religious oiba pota khara seasonai adum bagi khara laithok laisin yai ganja ji dati adubu akoigi ngasai gi cocaine haiba dagi heroin haiba adagi kadi
ꯑꯇꯣꯞꯄ psychotropic substances ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯁ꯭ꯇꯤꯃꯨꯂꯦꯟ ꯑꯃ ꯄꯤꯔꯒ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯁ꯭ꯇꯤꯃꯨꯂꯦꯟꯁꯤꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ psychotropic substances ꯑꯩꯈꯣꯏꯒꯤ ꯑꯦꯟꯊꯦꯟ ꯍꯥꯏꯔꯤꯕ ꯗꯥꯏꯑꯦꯄꯖꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯈꯔ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯒꯨꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯊꯤꯡꯉꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯊꯤꯡꯉꯕ ꯒꯨꯂꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯃꯌꯥꯝꯁꯦ ꯍꯧꯕꯗꯒꯤ ꯁꯥꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯑꯗꯒꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯊꯤꯡꯉꯕ ꯄꯣꯠꯁꯦ ꯁ꯭ꯃꯣꯜ ꯀ꯭ꯋꯥꯟꯇꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯥꯒꯤꯅ ꯄꯅꯤꯁꯃꯦꯟ ꯈꯤꯇꯪ ꯄꯤꯛꯏ ꯀꯃꯔꯁꯤꯌꯦꯜ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝꯃꯦ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯁꯦ ꯃꯥꯕꯨ ꯃꯥꯒ ꯀꯣꯟꯅꯅꯕꯨ ꯐꯔꯕ ꯑꯗꯨꯒꯤ ꯁ꯭ꯃꯣꯜꯗꯩꯅ ꯀꯃꯔꯁꯤꯌꯦꯜ ꯃꯔꯛꯇ ꯂꯩꯔꯕ ꯑꯗꯨꯅ ꯄꯅꯤꯁꯃꯦꯟ ꯇꯣꯡꯉꯥꯜꯂꯦ ꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ NDPS ꯑꯦꯛꯀꯤ ꯃꯈꯥ ꯑꯣꯏꯅ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯏꯔꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯪꯕꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯗ꯭ꯔꯒꯁꯨ ꯃꯌꯥꯏ ꯇꯪꯕꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯔꯣꯡ ꯆꯠꯆꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯕ꯭ꯔꯥꯟꯁꯅ ꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯒꯤꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯀꯩ ꯍꯥꯏꯁꯤꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯗ꯭ꯔꯒ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯈꯔ ꯃꯈꯩ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯗ꯭ꯔꯒꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯍꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯠ ꯄꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯟꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯜꯂꯤꯉꯩ ꯄ꯭ꯔꯖꯥꯗ ꯗ꯭ꯔꯒꯁꯤꯒꯤ ꯀꯌꯥꯝ ꯁꯣꯛꯍꯜꯂꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯪꯉꯒꯁꯨ ꯑꯗꯨꯝ ꯅꯤꯁꯥ ꯍꯥꯏꯕꯁꯤꯗꯤ ꯅꯤꯁꯥꯅꯤ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯨ ꯀꯥꯟꯅꯩ ꯃꯣꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯡꯕꯅꯤꯅ ꯃꯣꯏꯁꯨ ꯄꯩꯁꯥꯒꯤ ꯅꯤꯁꯥ ꯆꯨꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯁꯤꯜꯂꯤꯉꯩ ꯄ꯭ꯔꯖꯥꯒꯤ ꯁꯄꯣꯔꯠ ꯐꯪꯉꯤꯉꯩ ꯃꯣꯏꯗꯁꯨ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯁꯤꯟꯕꯁꯦ ꯑꯩꯈꯣই ꯑꯐꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯂꯥꯁꯇ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝꯅ ꯁꯤꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯃꯥꯖꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯨꯟꯁꯤꯡꯅ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯃꯨꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯃꯤꯠ ꯄꯥꯡꯍꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯥꯖꯨꯗꯤꯟ ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ SP ꯁꯔꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯥꯎꯖꯔꯨꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩ ꯄꯨꯂꯤꯁ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗ꯭ꯔꯒ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯄꯣꯠꯄꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯒ ꯆꯤꯡꯉꯤꯕꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯅ ꯊꯝꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯃ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩꯗꯅ ꯁꯨꯡꯉꯤꯅꯦꯕꯀꯣ ꯀꯥꯟꯅꯕ ꯑꯃ ꯂꯩꯗꯅ ꯁꯨꯡꯉꯤꯅꯤ ꯑꯩꯈꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯝꯃꯤꯕ ꯄꯣꯠꯇꯨ ꯅꯠꯇꯕ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯐꯠꯇꯕ ꯑꯣꯏꯔꯛꯄꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄ ꯄꯣꯠ ꯃꯌꯥꯝꯁꯦ कंट्रोल तौनब हाइदना अखोइना इंडियन गवर्नमेंट ना अखोइगी एक अमखक पास तवे NDPS हाइदना को नार्कोटिक ड्रग्स एंड साइकोट्रोपिक सब्सटेंसेस एक्ट 1985 हाइदना सिगी एक्ट सिना अखोइगी आइना साइ हाइजगिबा लाना सिजनब ड्रग सिंजे योनबदगी हौरगा मागी थाबा अखोइगी ड्रग हाइबसे अखोइगी पांबी अमदै सुंबा ngaतनेबको पांबी जे थाबा दगी हौरगा मागी योनबा खंगदे सुंबा खंगदे अमा खंगदे लोइनबा कंट्रोल तौरगा सिजे प्रोहिबिटेड ओइरकपा कोइना सिनरिबा हेरोइन हाइगेरा मोर्फिन वगैरह सिजे कोई ओनली लीगलाइज ओइबा कोइगी लाइसेंस पाइबा कांगू खतना थाबा याय इंडिया सिदा कोई लाइसेंस पाइबा कांगू मोइना दि सिंबगिदि थाबा याय लीगली कैगिनोदा माजे याम तिना दरकार लेबा ड्रग अमनेबा अखोइगी थाइना अखोइगी वार फिल्म दा मी सोकपा खोपदा मोर्फिन हाना पेन किलर वइना सिनरिनेबको अदुगी पोटसे
ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯄꯦꯟ ꯀꯤꯂꯔꯁꯤꯗꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯁꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯥꯏ ꯁꯥꯕꯁꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯀꯥꯡꯕꯨ ꯈꯛꯇꯅ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯂꯤꯒꯦꯜꯂꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯃꯅꯤ ꯁꯤꯒꯤ NDPS Act 1985ꯀꯤ ꯃꯈꯥ ꯄꯣꯟꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯛꯁꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯄꯨ ꯑꯩꯈꯣꯏꯅ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯄꯣꯄꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯊꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯃꯥ ꯊꯥꯍꯜꯂꯤꯕ ꯂꯝ ꯄꯤꯔꯤꯕ ꯃꯤꯗꯨꯐꯥꯎ ꯄꯅꯤꯁꯤꯕꯜ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯄꯣꯄꯤꯁꯦ ꯊꯥꯍꯜꯂꯦꯅ ꯈꯜꯂꯣ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕꯤꯗ ꯑꯗꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯄꯨ ꯑꯣꯏꯔꯤꯕꯁꯤ ꯑꯩꯒꯤꯁꯨ ꯑꯦꯛ ꯑꯃ ꯑꯩꯈꯣꯏ ꯑꯣꯐꯦꯟꯁ ꯑꯃ ꯀꯃꯤꯠ ꯇꯧꯔꯕꯅꯦꯕ ꯑꯗꯨꯐꯥꯎꯗ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯣꯏꯔꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯂꯝꯗ ꯊꯥꯔꯦ ꯃꯤ ꯑꯃꯅ ꯐꯥꯔꯃꯔ ꯃꯌꯥꯝ ꯅꯦꯛꯑ ꯊꯥꯍꯜꯂꯦ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯐꯥꯏꯅꯥꯟꯁꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯤꯔꯤꯕ ꯑꯦꯠ ꯄꯤꯔꯤꯕ ꯃꯤꯗꯨꯁꯨ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯃꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦ ꯊꯥꯔꯦ ꯁꯨꯡꯉꯤꯕ ꯄꯣꯠꯇꯨꯁꯨ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯃꯅꯤ ꯑꯗꯒꯤ ꯁꯨꯡꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯌꯣꯜꯂꯤꯕꯁꯤꯁꯨ ꯀꯩꯅꯣ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯃꯅꯤ ꯆꯥꯔꯤꯕ ꯃꯤꯗꯨꯁꯨ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯃꯅꯤ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯤꯕ ꯂꯝꯕꯤꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯤꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯂꯝ ꯑꯃꯗꯩ ꯂꯝ ꯑꯃꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤ ꯁꯤꯗ ꯄꯅꯤꯁꯤꯕꯜ ꯑꯣꯐꯦꯟꯁ ꯑꯣꯏꯗꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕꯀꯣ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯕꯤ ꯊꯥꯕꯗꯒꯤ ꯍꯧꯔꯒ ꯌꯨꯖꯔ ꯑꯃꯐꯥꯎ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯂꯣꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯣꯡꯅꯗꯤ ꯑꯃꯨꯛ ꯇꯧꯅꯔꯝꯃꯔꯣꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯌꯨꯖꯔꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯌꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯩꯔꯤꯕꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯒꯤ ꯏꯪꯈꯣꯜ ꯂꯣꯟꯅ ꯄꯣꯠꯁꯦ ꯊꯥꯍꯜꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯪꯗꯣꯏꯅꯤ ꯃꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯑꯩꯒꯤ ꯄꯣꯠꯁꯤꯗ ꯁꯤ ꯇꯧꯔꯦꯁꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯃꯌꯥꯝ ꯄꯤꯈꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯄꯕ꯭ꯂꯤꯛ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯂꯩ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯂꯣꯏꯅꯃꯛ ꯊꯤꯖꯤꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯅꯌꯥꯝ ꯀꯂꯦꯛ ꯇꯧꯔꯁꯨ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯔꯥꯟꯕꯩ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯗꯤ ꯐꯥꯒꯅꯤ ꯕꯠ 10ꯅꯤ ꯑꯃꯗꯤ ꯃꯣꯏ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯤꯕ ꯋꯥꯟ ꯁ꯭ꯇꯦꯞ ꯑꯍꯦꯗ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯣꯏꯅ ꯄꯣꯠꯁꯦ ꯄꯨꯗꯧꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯄꯥꯎ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯃꯤ ꯑꯃ ꯍꯦꯛ ꯁꯣꯔꯣꯛꯇ ꯎꯕꯗ ꯀꯅꯥꯅꯣꯝ ꯏꯟꯐꯣꯔꯝ ꯄꯤꯔꯒ ꯄꯣꯠꯁꯦ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯒꯤ ꯗ꯭ꯔꯒꯁꯤ ꯃꯨꯊꯠꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯅꯤ ꯇꯨꯃꯤꯟꯅ ꯂꯣꯏ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯈꯪꯕꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯈꯪꯕꯅꯤ ꯍꯥꯏꯕꯗꯤ 99% ꯈꯪꯗ꯭ꯔꯁꯨ 1%ꯗꯤ ꯈꯪꯉꯒ ꯃꯣꯏꯅ ꯄꯥꯎꯁꯦ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯐꯪꯉꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃ ꯂꯩꯔꯦ ꯆꯪꯉꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯏꯚꯔꯠ ꯇꯧꯍꯟꯈ꯭ꯔꯤꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯜꯂꯤꯉꯩ ꯄ꯭ꯔꯖꯥꯗ ꯃꯤꯠ ꯄꯥꯡꯍꯜꯂꯤꯉꯩ ꯈꯤꯇꯪ ꯉꯁꯤ 10% ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯈꯔ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯄꯨꯂꯞ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯨꯊꯠꯄ ꯉꯝꯒꯗꯕꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯍꯦꯛ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯉꯁꯤ ꯑꯃ ꯐꯥꯅꯤ ꯗ꯭ꯔꯒ ꯌꯣꯟꯕꯅ 10 ꯂꯩꯔꯦꯅ ꯈꯜꯂꯣ ꯑꯃ ꯐꯥꯈꯤꯕꯗ ꯄꯔꯁꯦꯟꯇꯦꯖ ꯍꯟꯊꯕꯗꯤ ꯈꯤꯇꯪꯅꯦ ꯑꯃ ꯐꯥꯈꯤꯕꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯟꯈꯤꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯛꯇꯪꯒꯤ ꯊꯕꯛꯁꯦ ꯗ꯭ꯔꯒ ꯈꯛꯇꯪꯒꯤ ꯃꯨꯊꯠꯄꯒꯤ ꯈꯛ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯥꯏꯔꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯦꯅꯤ ꯏꯔꯥꯡ ꯊꯣꯛꯄꯗ ꯗ꯭ꯔꯒ ꯐꯅ ꯂꯨꯃꯝꯃꯁꯨ ꯏꯔꯥꯡ ꯑꯃ ꯊꯣꯛꯄꯗ ꯑꯁꯣꯝꯒꯤ ꯏꯔꯥꯡꯗꯨꯅ ꯍꯦꯟꯅ ꯂꯨꯔꯛꯄꯅꯤꯅ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯇꯛꯂꯥꯎ ꯆꯪꯈꯤꯅꯤ ꯁꯣꯝꯒꯤ ꯄꯣꯠꯇꯨꯃꯨꯛ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯅꯤ ꯑꯃꯨꯛ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯄꯣꯠꯇꯨ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯨꯂꯤꯁꯅ ꯂꯨꯃꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯔꯨꯠ ꯗꯥꯏꯚꯔꯠ ꯇꯧꯈꯤꯅꯤ ꯃꯣꯏꯒꯤ ꯋꯦ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤ ꯃꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯃꯑꯣꯡ ꯂꯣꯏ ꯍꯣꯡꯗꯣꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁꯦ ꯗ꯭ꯔꯒ ꯃꯨꯊꯠꯄ ꯈꯛꯇꯪ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯣꯏꯅꯃꯛ ꯃꯨꯊꯠꯄ ꯉꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯉꯁꯤ ꯇꯥꯔꯒꯦꯠꯁꯦ ꯐꯪꯗꯣꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯁꯣꯝꯗ ꯏꯔꯥꯡ ꯊꯣꯛ ꯇꯥꯔꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯣꯠꯇꯨꯅ ꯃꯔꯨ ꯑꯣꯏꯔꯛꯄꯅꯤꯅ ꯑꯁꯣꯝꯗ ꯗꯥꯏꯚꯔꯠ ꯇꯛ ꯇꯧꯈꯤꯕ ꯃꯇꯝꯗ
ꯁꯣꯝꯒꯤ ꯄꯣꯠꯇꯣ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ 100% ꯗꯦꯗꯤꯀꯦꯁꯟ ꯄꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯤꯖꯩ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯤ ꯑꯩꯒꯤꯁꯨ ꯁꯥꯏꯠꯇꯒꯤ ꯉꯁꯥꯏ ꯔꯤꯌꯥꯖꯨꯗꯤꯟꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯝ ꯇꯧꯋꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯔꯦꯠ ꯆꯪꯕꯗꯤ ꯆꯪꯉꯤ ꯑꯗꯨꯕꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯉꯝꯗꯕꯁꯤꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯑꯦꯆꯤꯞꯃꯦꯟ ꯔꯦꯠ ꯆꯪꯉꯤꯕ ꯃꯌꯥꯝꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯈꯤꯇꯪ ꯑꯃꯅꯤ ꯌꯥꯎꯔ ꯇꯥꯔꯗꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯊꯕꯛ ꯑꯩꯒꯤ ꯃꯌꯥꯝꯐꯜꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯔꯦꯠ ꯆꯪꯉꯁꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯑꯦꯆꯤꯞꯃꯦꯟ ꯂꯩꯇꯕꯩ ꯑꯩꯅ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯤꯜꯂꯤ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯅꯤ ꯑꯗꯨ ꯁꯔꯨꯛ ꯑꯩ ꯈꯤꯇꯪ ꯑꯦꯛꯁꯟ ꯈꯤꯇꯪ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯇꯧꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯦ ꯐꯪꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯑꯝꯇꯪ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯀꯔꯤꯝ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯣꯏ ꯀꯂꯦꯛ ꯇꯧꯔꯒ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯅꯍꯥꯟ ꯑꯗꯨꯝ ꯏꯔꯥꯡ ꯐꯦꯁ ꯑꯃ ꯍꯧꯈ꯭ꯔꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯏꯟꯁꯤꯗꯦꯟ ꯂꯥꯛꯑꯦ ꯑꯗꯨ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯏꯟꯁꯤꯗꯦꯟ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯨꯞꯃꯦꯟꯁꯦ ꯀꯗꯣꯝꯗ ꯆꯠꯈꯤ ꯑꯗꯨꯝ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯣꯡꯕ ꯅꯥꯏꯕꯅꯤ ꯗ꯭ꯔꯒ ꯈꯤꯇꯪꯒꯤ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯕꯁꯦ प्रजा मैम सपोर्ट तौर तारदी हाइदी सिदा सी लेरे सर कोई काम हाइदोक्चरोय नत्रगा पाउतंग पीबीरगा सिदा सी लेबनी हाइ तारदी अखोइना अदुगी थबक्तो खितंग लाइथोले हाइबा वानी अखोइना अखोइगी होमवर्क अखोइगी थबक्तो प्रजा मैम लोइना तौबियो हाइबदि नत्ते अदुबु प्रजा मैम की सपोर्ट खितंग लेरगदि अखोइगी थबक्से हेना अखोइगी ड्रग फ्री सोसाइटी में ओइबदा चंगजलिबो खोंथांगसे अमु हेना चाउना माइ पाकनी हाइना सिगी थम्बा फमसे थमजगे अदुगा वैसलकबदा अइना गसा मुगन हाइजाबा एनडीपीएस एकना थिंगिबसे इवन चाबा मिबो अखोइगी ड्रग से चारे फारबो कोनना फारबसे अखोइगी क्वांटिटी अहुम थुए स्मॉल क्वांटिटी हैबमा कमर्शियल क्वांटिटी हैबमा स्मॉल दगिना कमर्शियल की मरकत लेबा ग्रुप अमा को हाइदी ग्राम खर लेरी स्पेसिफिक मागी ड्रग की मखा पोले ड्रग हैबसे अखोइगी गंजा जो ड्रग मखल अमनी को अखोइ गंजा जे अखोइ रिलीजियस मैते अखोइ हिंदू की रिलीजियस ओइबा पोत खर सिजनै अदुम बगी खर लैथोक लैसिन याय गंजा जिदति अदुबु अखोइगी ngसाइगी कोकेन हैबा दगी हेरोइन हैबा अदगी करी अतोपा साइकोट्रोपिक सब्सटेंसेस हैबदी अखोइगी ब्रेन द स्टिमुलेंट अम पिरग ब्रेन जिदा अखोइगी नेचुरल ओइबा नत्तबा अखोइगी ब्रेन जे स्टिमुलेंट सिना नुंगाइ हन बहाइ तारे अदुम साइकोट्रोपिक सब्सटेंसेस एक अखोइगी एंटेन हैबा डायबजाम हैबा अखोइगी केमिकल खर लेरी सिगुम गुली मैम जे लोइनबक थिंगबा ngaतनेबको अदुना थिंगबा गुली मैम नत्रगा अखोइगी ड्रग मैम से हौबदगी साबदगी हौरगा अखोइगी मैन्युफैक्चर तौबा दगी पांबी ओइना थारकपा मैम जिदगी लोइनबक थिंगबा पोचे स्मॉल क्वांटिटी हाइबा मले मागिना पनिशमेंट खितंग पी कमर्शियल क्वांटिटी जिना मुक यामे मागी पनिशमेंट जे माबो फामागा कोननबु फारबा अदुगी स्मॉल दिना कमर्शियल मरक्त लेरबा अदुना पनिशमेंट तोंगाले सि अहुम थोना खाइदो एनडीपीएस एकी मखा ओइना अदुना ड्रग से थिंगे हाइ तारगदि अखोइसु इथौ तौजगे अदुग प्रजासु मतम लेबो खिबिकता अखोइनबु रेट अमा चंगे हाइरो कइनो तौबो हाइरो एनी स्पेसिफिक इंफॉर्मेशन अमा लेरे हाइरो अखोइदा सपोर्ट तौबियु अखोइना चंगबो मतमदा मोफ ओइना सागत पिरक तनबसु अखोइना अपील तौजरी अखोइसु इसागी इथौ तौजगे प्रजानासु कोऑपरेट तौबियु हाइबो वफमसे थमजरगा लोइसिनजगे।